ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯃꯃꯥ ꯃꯄꯥ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯦꯒꯤ ꯃꯃꯤꯡ ꯊꯔꯣ, ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯤꯡꯅ ꯊꯝꯕꯥꯜ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯔꯨꯅ ꯀꯨꯞꯄ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯊꯔꯣꯅ ꯆꯐꯨ ꯁꯥꯗꯨꯅ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯑꯣꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯂꯩꯁꯥ ꯐꯥꯔꯛꯂꯤ꯫ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯅ ꯑꯃꯒꯤ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯇꯧꯏ꯫ ꯊꯝꯕꯥꯜꯅ, "ꯏꯆꯦ, ꯑꯩꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯖꯕ ꯍꯦꯜꯂꯛꯂꯕ ꯀꯩꯅꯣꯝ ꯇꯧꯏ꯫ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ ꯐꯥꯎ ꯑꯩ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯁꯥ ꯐꯥꯎꯕꯅ ꯑꯩꯁꯦ ꯎꯕꯗ ꯉꯥꯎꯅꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ." ꯊꯔꯣꯅ, "ꯁꯥꯅꯕꯨ ꯃꯤ ꯃꯁꯛ ꯐꯖꯕ ꯐꯖꯗꯕ ꯀꯅꯥꯅ ꯈꯪꯗꯣꯏꯅꯣ? ꯑꯩꯅ ꯈꯟꯕꯗ ꯅꯪꯕꯨ ꯊꯥꯒꯠꯄꯤꯅꯕ ꯀꯅꯥꯝ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ, ꯑꯗꯨꯅ ꯅꯊꯟꯗ ꯊꯥꯒꯠꯆꯔꯛꯂꯤꯅꯦꯕ." "ꯐꯖꯕꯅ ꯄꯨꯛ ꯊꯜꯂꯣ ꯌꯥꯗꯕꯅꯤꯀꯣ꯫ ꯍꯌꯦꯡ ꯉꯟꯇꯥꯅ ꯀꯩꯊꯦꯜ ꯀꯥꯗꯣꯏꯅꯤ꯫ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯁꯥꯈꯤꯕ ꯆꯐꯨꯁꯤꯡꯗꯣ ꯌꯣꯟꯕ ꯌꯥꯕ ꯐꯅꯌꯥꯝ ꯌꯥꯎꯔꯕꯅꯤ꯫ ꯃꯗꯨ ꯌꯣꯜꯂꯝꯃꯒ ꯆꯦꯡ ꯈꯔꯒ ꯋꯥꯜꯂꯛꯁꯤ꯫ ꯊꯕꯛꯇ ꯋꯥꯈꯜ ꯈꯔ ꯊꯥꯗꯧꯀꯣ." ꯊꯝꯕꯥꯜ ꯁꯥꯎꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ꯫ "ꯏꯆꯦꯅ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯀꯔꯦꯝꯅꯩꯁꯤ ꯀꯩꯒꯤꯅꯣꯕ? ꯑꯩꯕꯨ ꯈꯔ ꯅꯣꯛꯈꯦꯖꯕ, ꯑꯁꯥ ꯁꯥꯒꯠꯄꯒꯤ ꯍꯛꯀ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯕ ꯑꯩꯕꯨ? ꯊꯕꯛ 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 ꯊꯕꯛꯇ ꯍꯥꯏ ꯂꯩ꯫ ꯁꯦꯠ ꯆꯥꯔꯤꯕ ꯏꯐꯤ ꯁꯦꯒꯥꯏꯕꯁꯤ ꯐꯥꯎꯕ ꯁꯤꯟꯒꯦ ꯉꯝꯗꯦ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛ ꯂꯣꯏꯅ ꯂꯩ, ꯑꯗꯨꯕꯨ ꯂꯝꯖꯥ ꯁꯔꯥ ꯑꯩꯈꯣꯏꯒꯤ ꯑꯁꯥꯗꯤ ꯀꯅꯥꯝꯇꯅ ꯎꯕꯤꯗꯦ꯫ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯣꯜꯂꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯑꯌꯨꯛꯀꯤ ꯆꯔꯥ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯋꯥꯠꯇꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯟꯗꯝꯅꯤ꯫ ꯌꯦꯡꯉꯨ, ꯏꯃꯥ ꯄꯥꯕ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯁꯛꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯁꯨ ꯑꯩꯒꯤꯗꯤ ꯅꯪ ꯁꯣꯏꯕ ꯌꯥꯗꯦ꯫ ꯀꯔꯝꯕ ꯃꯇꯝ ꯐꯥꯎꯕꯅꯣ ꯏꯆꯦꯅ ꯑꯩ ꯁꯦꯟꯅꯗꯣꯏꯁꯤꯕꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯥꯎꯔꯤ, ꯑꯐ ꯐꯠꯇ ꯃꯁꯛ ꯈꯪꯂꯤ꯫ ꯏꯆꯦꯅ ꯑꯩꯒꯤ ꯑꯗꯨ ꯋꯥꯔꯨꯗ꯭ꯔꯁꯨ ꯌꯥꯔꯤꯗ꯫ ꯃꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯈꯩꯗꯤ ꯀꯣꯏꯕꯁꯨ ꯌꯥꯝ ꯆꯠꯂꯤ, ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯆꯠꯆꯕ ꯐꯪꯖꯗ꯭ꯔꯤ꯫ ꯏꯅꯥꯎ, ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯣ ꯀꯩꯗꯧꯒꯦ? ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯗꯤ ꯇꯝꯂꯝꯗ꯭ꯔꯦꯗꯅ꯫ ꯃꯣꯏꯒ ꯑꯩꯈꯣꯏꯒꯕꯨ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯃꯈꯣꯏꯒꯤꯗꯤ ꯃꯃꯥ ꯃꯄꯥꯅ ꯑꯋꯥꯠꯄ ꯂꯩꯇ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤ, ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤꯗꯤ ꯏꯕꯥꯅꯤꯅ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛ ꯁꯦꯝꯗ꯭ꯔꯗꯤ ꯀꯅꯥꯅ ꯁꯦꯝꯕꯤꯅꯤ?" ꯑꯁꯨꯝꯅ ꯈꯔ ꯉꯥꯡꯂꯝꯂꯒ ꯃꯥꯒꯤ ꯊꯕꯛ ꯑꯇꯣꯞꯄ ꯂꯣꯏꯁꯤꯟꯅꯕ ꯊꯔꯣ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯥꯝꯅ ꯁꯦꯜ ꯄꯥꯏꯕ ꯇꯣꯝꯕ ꯀꯧꯕ ꯃꯍꯥꯖꯣꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯈꯨꯡꯒꯪꯗꯨꯗ ꯃꯈꯣꯏꯕꯨ ꯁꯛꯈꯪꯗꯕ ꯃꯤ ꯂꯩꯇꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯖꯔꯕꯁꯨ ꯀꯔꯥꯝ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯖꯕꯗ ꯊꯤꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯁꯂꯥꯏ ꯌꯦꯡꯕꯗ ꯆꯣꯡ ꯐꯤꯔꯥꯟ ꯆꯥꯅ ꯐꯖꯩ, ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯤ ꯇꯤꯟ ꯆꯪꯕ ꯃꯤꯅꯤ, ꯑꯗꯨꯒ ꯒꯞꯁꯞ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯄꯥꯅ ꯃꯅꯦ ꯈꯣꯏꯒꯤꯗ ꯊꯝꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯝꯍꯜꯂꯨꯔꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯝꯕꯥꯜꯅ ꯃꯆꯦꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯆꯦ, ꯇꯥ ꯁꯂꯥꯏꯗꯣ ꯃꯌꯨꯝ ꯍꯜꯂꯛꯂꯕ ꯃꯥꯜꯂꯤ꯫ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯕꯗ ꯎꯗꯒꯤ ꯇꯥꯕꯗ ꯋꯥꯟꯊꯈꯤꯗꯨꯅ ꯏꯆꯦꯅ ꯂꯋꯥꯏ ꯏꯁꯤꯡ ꯊꯥꯅꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯏꯆꯦ?" "ꯍꯣꯏ, ꯅꯤꯡꯁꯤꯡꯂꯤ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤꯅꯤꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯔꯦ꯫ ꯃꯥꯅ ꯈꯨꯟꯁꯤꯒꯤ ꯃꯍꯥꯖꯣꯟꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤꯗꯅ꯫ ꯃꯗꯨꯒꯤ ꯁꯂꯥꯏꯗꯣ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯃꯄꯥꯗꯧꯅ ꯃꯥꯁꯨ ꯀꯔꯥꯝ ꯌꯥꯝꯅ ꯆꯥꯎꯋꯦꯅ ꯇꯥꯏ꯫ ꯃꯗꯨꯒꯤ ꯃꯤꯗꯣ ꯇꯤꯟꯅꯔꯨꯅꯨꯀꯣ, ꯅꯍꯥꯟꯋꯥꯏꯗꯒꯤ ꯒꯞꯁꯞ ꯌꯥꯝ ꯀꯠꯂꯛꯄꯅꯤ꯫ ꯏꯆꯦ, ꯇꯥ ꯁꯂꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞꯅꯤ, ꯑꯗꯨꯅ ꯃꯥꯒ ꯇꯤꯟꯅ ꯂꯣꯏꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯅꯕ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏꯗ꯫ ꯆꯥꯎꯔꯛꯂꯗꯤ, ꯆꯍꯤ ꯌꯥꯝꯂꯛꯂꯗꯤ ꯃꯤꯕꯨ ꯍꯦꯛꯇ ꯑꯣꯟꯕ꯭ꯔꯣ? ꯁꯦꯜꯕꯨ ꯄꯥꯏꯔꯗꯤ ꯃꯤꯒꯤ ꯊꯃꯣꯏꯁꯦ ꯍꯦꯛꯇ ꯑꯣꯟꯕ꯭ꯔꯕ? ꯑꯩꯈꯣꯏꯒꯨꯝꯕ ꯂꯥꯏꯔꯕ ꯃꯤꯗꯤ ꯊꯃꯣꯏꯗꯒꯤ ꯋꯥ ꯍꯥꯏꯕꯅꯤ, ꯊꯃꯣꯏ ꯆꯥꯎꯕꯅꯤ꯫ ꯁꯦꯜ ꯄꯥꯏꯕ ꯃꯈꯣꯏꯗꯤ ꯃꯤꯒꯤ ꯈꯟꯗꯕꯅꯤ꯫ ꯃꯔꯤ ꯈꯨꯗꯤꯡꯃꯛ ꯀꯥꯟꯅꯕ ꯑꯃꯒꯤꯗꯃꯛ ꯂꯣꯏꯅ ꯁꯝꯕ ꯉꯝꯕꯅꯤ, ꯑꯗꯨꯒ ꯃꯁꯥꯒꯤ ꯀꯥꯟꯅꯔꯣꯏꯗꯕ ꯃꯔꯤ ꯑꯣꯏꯔꯒꯅ ꯈꯨꯗꯛꯇ ꯀꯛꯄꯁꯨ ꯉꯝꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯅꯪ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕꯅꯤ, ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯊꯦꯝꯕꯗ ꯌꯥꯔꯣꯏꯗꯧꯕꯅꯤꯀꯣ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ꯫
ꯅꯣꯡꯉꯥꯜꯂꯒ ꯊꯔꯣ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨꯁꯤꯡꯗꯨ ꯌꯣꯟꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯝꯕꯥꯜꯅ ꯆꯐꯨ ꯁꯥꯅꯕ ꯂꯩꯕꯥꯛ ꯐꯖꯕ ꯈꯔ ꯄꯦꯛꯂꯨꯗꯨꯅ ꯂꯥꯛꯄꯗ ꯁꯂꯥꯏ ꯊꯦꯡꯅꯔꯦ꯫ ꯁꯂꯥꯏꯅ ꯊꯝꯕꯥꯜ, ꯅꯪꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗ, ꯅꯪꯗꯤ ꯀꯩꯝꯇ ꯍꯣꯡꯉꯝꯗꯦ, ꯅꯪꯒꯤ ꯐꯖꯔꯕ ꯅꯁꯛ ꯅꯇꯧ, ꯅꯪꯒꯤ ꯏꯆꯝ ꯆꯝꯖꯕ ꯅꯨꯡꯁꯤꯕ ꯃꯇꯧꯁꯤꯡꯗꯣ ꯑꯃꯠꯇ ꯍꯣꯡꯉꯝꯗ꯭ꯔꯤꯅꯦ ꯅꯪꯗꯤ꯫ ꯑꯗꯣ ꯅꯣꯏ ꯅꯆꯦ ꯊꯔꯣꯁꯨ ꯎꯗꯕ ꯀꯨꯏꯔꯦ, ꯀꯝꯗꯧꯔꯦ? ꯃꯥꯒꯤ ꯍꯧꯅꯕꯤ ꯏꯁꯧꯗ ꯂꯥꯡꯗꯨꯅ ꯁꯧ ꯁꯧ ꯂꯥꯎꯔꯒ ꯂꯩꯕꯗꯣ ꯐꯈ꯭ꯔꯕꯣ? ꯈꯨꯗ ꯀꯥꯝꯃꯒ ꯂꯩꯕꯅꯤ ꯅꯣꯏ ꯅꯆꯦꯗꯣ꯫ ꯇꯥ ꯁꯂꯥꯏ, ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯌꯥꯝ ꯐꯕꯅꯤ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ꯫ ꯇꯥ ꯁꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯗ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯍꯧꯕꯗꯨꯒꯤ ꯁꯥꯎꯕꯒꯤ ꯏꯁꯧ ꯑꯗꯨ ꯂꯥꯡꯈꯤꯕꯅꯤꯗ꯫ ꯇꯥ ꯁꯂꯥꯏꯗꯤ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯛꯏꯗꯨꯗꯤ꯫ ꯊꯥꯏꯅꯗꯕꯨ ꯉꯥꯎꯁꯤꯟꯅꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯤꯗ꯫ ꯑꯗꯣ ꯌꯥꯔꯦ, ꯑꯗꯨ ꯑꯗꯥ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯣ꯫ ꯅꯪꯅꯁꯨ ꯌꯥꯝ ꯐꯖꯔꯝꯂꯤꯁꯤꯅ ꯀꯔꯝꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯀꯔꯤ ꯃꯟꯇ꯭ꯔ ꯄꯥꯏꯒꯦꯕ? ꯑꯩꯈꯣꯏꯗꯁꯨ ꯈꯤꯇ ꯇꯥꯛꯄꯤꯌꯨꯗꯅ꯫ ꯅꯁꯛꯅꯒ ꯑꯗꯨꯛ ꯐꯖꯔꯤꯉꯩꯗꯨꯗ ꯐꯅꯦꯛ ꯑꯉꯥꯡꯕꯗꯨꯃꯒ ꯁꯦꯠꯆꯤꯟꯕꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯛꯄꯁꯤꯗ ꯊꯝꯕꯥꯜꯁꯨ ꯏꯀꯥꯏꯔꯗꯨꯅ ꯃꯉꯛ ꯅꯣꯟꯈꯠꯄ ꯉꯝꯗ꯭ꯔꯦ꯫ ꯏꯀꯥꯏꯔꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ, ꯇꯥ ꯁꯂꯥꯏ, ꯑꯩ ꯊꯦꯡꯉꯦ, ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ, ꯑꯩ ꯆꯠꯂꯒꯦ꯫ ꯏꯆꯦꯅ ꯍꯜꯂꯛꯇ꯭ꯔꯦꯅ ꯆꯩ ꯇꯥꯔꯤ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯆꯦꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯗꯥꯏ ꯑꯃꯨꯛ ꯌꯧꯔꯨꯔꯒꯦ, ꯑꯁꯨꯛ ꯀꯨꯏꯔꯛꯂꯤꯁꯤꯅ? ꯊꯝꯕꯥꯜꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯉꯁꯤꯗꯤ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯕ ꯃꯟꯗꯥ ꯑꯃꯗ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯀꯅꯥ ꯊꯦꯡꯅꯔꯒꯦ? ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯗꯦꯀꯣ, ꯐꯅꯁꯨ ꯌꯥꯝꯅ ꯍꯥꯏꯕꯅꯤ꯫ ꯋꯥꯁꯤ ꯇꯥꯕꯗ ꯊꯝꯕꯥꯜ ꯁꯥꯎꯒꯠꯂꯛꯏ꯫ ꯇꯥ ꯁꯂꯥꯏꯗꯨ ꯊꯦꯡꯅꯔꯦ꯫ ꯏꯆꯦ, ꯅꯪꯅ ꯐꯠꯇꯅꯗ ꯈꯜꯂꯤ, ꯅꯪꯒꯤ ꯊꯃꯣꯏꯗꯨ ꯅꯨꯡ ꯑꯣꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ꯫ ꯃꯤꯁꯦ ꯈꯔ ꯐꯅ ꯈꯟꯕꯁꯨ ꯇꯝꯃꯨ꯫ ꯏꯆꯦ, ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯤ, ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ, ꯏꯅꯤꯡꯇꯝꯅ ꯍꯤꯡꯕ ꯄꯥꯝꯃꯤ꯫ ꯃꯆꯦꯁꯨ ꯊꯝꯕꯥꯜꯒꯤ ꯈꯣꯟ ꯑꯀꯟꯕꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯇꯞꯅ ꯈꯨꯝꯃꯛꯏ, ꯏꯆꯦꯗꯤ ꯅꯪꯒꯤ ꯐꯅꯕꯇ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯆꯦꯛꯁꯤꯟꯖꯕꯅꯤ꯫ ꯑꯩꯒꯤ ꯏꯟꯈꯠꯂꯛꯄ ꯖꯣꯕꯣꯟꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤꯗꯣ ꯅꯥꯊꯩꯗꯨꯅ ꯅꯪꯒꯤꯗꯃꯛ ꯍꯤꯡꯂꯛꯈꯤꯕꯅꯤ꯫ ꯑꯩꯁꯦ ꯅꯪꯒꯤ ꯏꯃꯥꯁꯛꯅ ꯑꯩꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗ ꯅꯪꯕꯨ ꯌꯣꯛꯂꯛꯄꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯆꯦꯛꯁꯤꯟꯖꯕꯁꯤꯗ ꯅꯪꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯕꯗꯧꯅ ꯐꯥꯎꯔꯕꯗꯤ ꯐꯔꯦ, ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ꯫ ꯐꯔꯦ, ꯑꯩꯅ ꯇꯧꯕꯗ ꯅꯪꯅ ꯄꯦꯟꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧꯖꯔꯣ꯫ ꯃꯆꯦꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯅꯤ, ꯌꯥꯔꯤꯕ ꯇꯣꯛꯑꯣ꯫ ꯑꯩ ꯏꯆꯦꯗ ꯂꯥꯟꯈ꯭ꯔꯦꯕ꯫ ꯑꯩ ꯂꯩꯕꯥꯛꯁꯦ ꯊꯅꯝꯂꯒ ꯏꯔꯨ ꯊꯣꯛꯂꯒꯦ, ꯑꯗꯨꯒ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯒꯦ꯫ ꯏꯆꯦ ꯉꯁꯤꯗꯤ ꯄꯣꯊꯥꯖꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯦꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗꯕꯒꯨꯝ ꯅꯥꯊꯩꯗꯨꯅ ꯄ꯭ꯔꯞ ꯌꯨꯝ ꯆꯪꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯅ ꯃꯉꯥꯜ ꯅꯥꯏꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯅ ꯊꯣꯛꯂꯤ꯫ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯁꯝꯕꯜ ꯑꯃ ꯆꯥꯎꯅ ꯈꯥꯈꯤꯕꯒꯨꯝ ꯋꯥꯂꯥꯡ ꯏꯉꯥꯡ ꯉꯥꯡꯅꯔꯝꯗꯦ꯫ ꯃꯥꯅ ꯊꯣꯛꯄ ꯇꯧꯅꯗꯨꯅ ꯂꯩꯅꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯆꯪꯅꯗꯨꯅ ꯇꯨꯃꯤꯟꯅ ꯇꯨꯝꯅꯈꯤ꯫ ꯅꯣꯡꯉꯥꯜꯂꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯔꯣ ꯆꯐꯨ ꯁꯥꯅꯕ ꯂꯩꯕꯥꯛ ꯀꯟꯅ ꯊꯤꯠꯂꯤ꯫ ꯊꯝꯕꯥꯜꯗꯤ ꯇꯧꯐꯝ ꯏꯈꯪ ꯈꯪꯗ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯊꯔꯣ ꯊꯝꯕꯥꯜ ꯂꯥꯛꯄꯗꯨ ꯎꯕꯗ, ꯀꯩꯗꯧꯔꯦ? ꯑꯍꯤꯡ ꯐꯖꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ? ꯅꯃꯤꯠ ꯅꯅꯥꯒꯗꯨ ꯏꯄꯣꯝ ꯄꯣꯝꯃꯤꯗꯨꯅ꯫ ꯀꯩ ꯍꯥꯏꯅꯤꯡꯉꯦ? ꯅꯪꯒꯤꯁꯤ ꯏꯆꯦꯗ ꯀꯩꯅꯣꯃꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯏꯆꯦ, ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯃꯌꯥꯝ ꯂꯩ, ꯍꯥꯏꯔꯁꯨ ꯏꯆꯦꯗꯤ ꯀꯗꯥꯏꯗ ꯇꯥꯕꯤꯔꯤꯒꯦ ꯅꯅꯥꯎꯒꯤ ꯋꯥꯁꯦ? ꯑꯩꯁꯦ ꯑꯁꯣꯏꯕ ꯊꯕꯛꯇ ꯑꯗꯨꯝ ꯇꯧꯏꯅ ꯏꯆꯦꯅ ꯈꯟꯗꯨꯅ ꯂꯩꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯏꯅꯥꯎ, ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯌꯥꯝ ꯂꯥꯜꯂꯤ꯫ ꯑꯩꯗꯤ ꯆꯩꯅꯥ ꯐꯪꯕꯗ ꯈꯥꯡꯕ ꯉꯝꯒꯅꯤ, ꯃꯔꯝꯗꯤ ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯗꯒꯤ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯕꯗꯣ, ꯃꯗꯨꯗꯤ ꯏꯆꯦꯗꯤ ꯌꯦꯡꯕ ꯉꯝꯃꯣꯏ꯫ ꯅꯪꯅ ꯆꯥꯎꯔꯦ ꯈꯟꯖꯕꯒꯤ ꯋꯥꯇꯅꯤ, ꯇꯁꯦꯡꯅ ꯅꯪꯗꯤ ꯌꯥꯝꯅ ꯅꯧꯔꯤ, ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯃꯠꯇ ꯈꯪꯕ ꯅꯠꯇ꯭ꯔꯤ꯫ ꯑꯩꯁꯨ ꯈꯪꯏ, ꯅꯪꯁꯨ ꯑꯇꯩ ꯅꯃꯥꯟꯅꯕꯤꯈꯩꯒꯨꯝꯅ ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯎꯅꯤꯡꯉꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ, ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯦ ꯃꯨꯟꯅ ꯌꯦꯡꯉꯨ꯫ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦꯁꯤ? ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯏꯃꯨꯡꯒꯤ ꯍꯥꯟꯅ ꯌꯦꯡꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯈꯪꯏ ꯏꯆꯦ, ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯇꯧꯅꯤ, ꯏꯃꯨꯡꯒꯤꯁꯨ ꯈꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯃꯔꯛꯇ ꯇꯧꯕꯗꯤ ꯐꯩꯗꯅ꯫ ꯑꯗꯨꯁꯤꯡꯗꯣ ꯏꯆꯦꯗꯤ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ꯫
ꯑꯗꯨꯕꯨꯅꯦ ꯏꯆꯦ ꯑꯩꯗꯤ ꯊꯕꯛꯁꯨ ꯇꯧꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯑꯁꯥꯁꯨ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯣꯠꯅꯒꯅꯤ ꯏꯆꯦꯅ ꯃꯁꯤꯗ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ ꯑꯩꯗꯤ ꯇꯧꯔꯅꯤ ꯊꯔꯣꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯃꯨꯟꯅ ꯈꯪꯕꯤꯅꯤ ꯈꯜꯂꯨꯕꯅꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯣꯛꯂꯔꯤ ꯃꯆꯦꯕꯨ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯃꯆꯨ ꯈꯪꯗ꯭ꯔꯕ ꯑꯃꯒꯨꯝ ꯂꯧꯗꯨꯅ ꯆꯠꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯆꯥꯎꯔꯤ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯕꯅꯤꯅ ꯏꯆꯦ ꯅꯪꯕꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯀꯩꯁꯨ ꯊꯤꯡꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯊꯛꯇ ꯌꯨꯝꯒꯤ ꯈꯟꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯁꯤꯃꯒ ꯈꯪꯖꯤꯜꯂꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯁꯤꯡꯗꯤ ꯃꯥꯒꯤ ꯑꯣꯏꯖꯕ ꯑꯃ ꯂꯧꯒꯗꯕ ꯂꯩꯔꯕꯗꯗ ꯇꯤꯟꯅꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕ ꯀꯅꯥꯅ ꯀꯅꯥꯒꯤꯁꯨ ꯅꯥꯛꯇ ꯂꯦꯝꯅ ꯇꯤꯟꯅꯁꯤꯜꯂꯛꯇꯕꯅꯤꯀꯣ ꯏꯆꯦꯅ ꯑꯩꯕꯨ ꯀꯔꯤꯝꯇ ꯈꯪꯗꯕ ꯑꯄꯪꯕ ꯑꯃꯒꯨꯝꯅ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯆꯦꯛꯁꯤꯟꯖꯕ ꯉꯝꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕ ꯌꯥꯅꯕꯒꯤ ꯑꯌꯥꯕꯗꯨꯗ ꯏꯆꯦꯅ ꯄꯤꯕꯤꯌꯨ ꯑꯩ ꯁꯣꯏꯗꯅ ꯉꯥꯝꯗꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯒꯦ ꯊꯔꯣ ꯃꯅꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯅꯥꯎꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯏꯊꯛ ꯏꯄꯣꯝꯅ ꯌꯣꯝꯈ꯭ꯔꯕ ꯐꯊꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯗꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯗꯤ ꯃꯅꯥꯎꯅ ꯁꯨꯛꯇꯥ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯁꯣꯝꯗꯅ ꯃꯍꯥꯖꯣꯟ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ ꯇꯣꯝꯕꯅ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯍꯥꯏꯗꯣ ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯦ ꯅꯪꯕꯨ ꯀꯣꯏꯉꯥꯎꯉꯥꯎ ꯀꯣꯏꯆꯠ ꯆꯠꯇꯅ ꯁꯨꯝ ꯂꯩꯕ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯇꯨꯡꯒꯤ ꯀꯔꯤ ꯄꯥꯟꯗꯝꯕꯨ ꯂꯩꯔꯤꯒꯦꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯕꯅꯤ ꯑꯩꯒꯤ ꯏꯌꯨꯠ ꯏꯔꯦ ꯅꯪ ꯅꯠꯇꯅ ꯀꯅꯥꯅ ꯁꯤꯟꯕꯤꯅꯤ ꯕꯥꯕꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯑꯃ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯤꯉꯩꯗ ꯄꯥꯕꯅ ꯀꯔꯤꯒꯤ ꯋꯥꯒꯅꯤ ꯑꯩꯁꯦ ꯄꯥꯕꯒꯤ ꯅꯆꯥꯅꯤ ꯄꯥꯕꯗꯒꯤ ꯀꯩꯁꯨ ꯇꯥꯔꯣꯏ ꯀꯝꯗꯧꯅ ꯃꯤꯒꯤ ꯂꯧ ꯏꯪꯈꯣꯜ ꯅꯝꯗꯅ ꯂꯧꯒꯅꯤ ꯃꯊꯣꯏ ꯀꯔꯝ ꯍꯥꯏꯅ ꯁꯥꯟꯅꯒꯅꯤ ꯂꯣꯏꯅ ꯈꯪꯉꯛꯏ ꯃꯥꯏꯔꯦꯟ ꯊꯥꯔꯒ ꯇꯣꯔꯕꯣꯠ ꯄꯥꯟꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯗ ꯕꯥꯕꯥ ꯑꯗꯨꯅꯤꯗꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯇꯣꯝꯕꯒꯤ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅꯤ ꯊꯕꯛ ꯇꯧꯕꯗ ꯁꯦꯜ ꯄꯥꯡꯒꯜ ꯏꯊꯥ ꯊꯥꯗꯗꯅ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯒꯠꯅ ꯇꯥꯟꯒꯗꯕꯅꯤ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯂꯤꯕꯁꯤ ꯅꯪ ꯋꯥꯈꯜ ꯇꯥꯏꯀꯣ ꯕꯥꯕꯥ ꯅꯆꯥ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯖꯩ ꯀꯔꯤꯝ ꯄꯥꯈꯠꯄꯤꯒꯅꯨ ꯅꯆꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯅꯆꯥꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯕꯥꯕꯥ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯅꯣꯛꯇꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯊꯝꯕꯥꯜ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯊꯝꯕꯥꯜ ꯎꯅꯕ ꯂꯥꯛꯈꯤ ꯊꯝꯕꯥꯜꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯒꯤ ꯃꯌꯨꯝ ꯍꯜꯂꯛꯄꯒ ꯆꯥꯟꯅꯗꯨꯅ ꯁꯂꯥꯏꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯤ ꯁꯂꯥꯏ ꯊꯝꯕꯥꯜ ꯎꯕꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜ ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯑꯩ ꯅꯪ ꯎꯅꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯅꯦ ꯀꯔꯤ ꯂꯩꯔꯒꯦ ꯇꯥ ꯁꯂꯥꯏ ꯑꯩ ꯀꯔꯤꯒꯤ ꯎꯅꯅꯤꯡꯂꯤꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤꯁꯦ ꯅꯪꯅ ꯑꯣꯏꯔꯤ ꯑꯗꯨꯅ ꯍꯦꯛꯇ ꯍꯥꯏꯔꯕꯗ ꯐꯖꯕ ꯃꯤꯒ ꯊꯦꯡꯅꯅꯤꯡꯗꯕ ꯂꯣꯏꯅꯅꯤꯡꯗꯕ ꯀꯅꯥꯕꯨ ꯂꯩꯔꯝꯒꯗꯒꯦ ꯁꯂꯥꯏꯅ ꯑꯁꯨꯝ ꯊꯥꯒꯠꯂꯛꯄꯁꯤꯗ ꯊꯝꯕꯥꯜꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯈ꯭ꯔꯦ ꯏꯀꯥꯏꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯍꯪꯂꯛꯏ ꯑꯁꯦꯡꯕꯒꯤꯔꯣ ꯇꯥ ꯁꯂꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦꯅꯗꯤ ꯐꯖꯕꯅ ꯀꯩꯁꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯐꯖꯕꯅ ꯄꯨꯛ ꯊꯜꯂꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯨꯝꯒꯤ ꯍꯥꯟꯅ ꯈꯜꯂꯨ ꯑꯗꯨꯒ ꯀꯣꯟꯅ ꯅꯁꯥꯒꯤ ꯑꯃꯨꯛ ꯈꯜꯂꯨꯅ ꯍꯥꯏ ꯅꯈꯣꯏꯅ ꯆꯦꯅ ꯍꯥꯏꯔꯤꯗꯨꯁꯨ ꯂꯥꯟꯕꯗꯤ ꯅꯠꯇꯦ ꯃꯥꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯑꯃ ꯄꯨꯕꯒꯤ ꯑꯋꯥꯕꯗꯣ ꯈꯪꯉ ꯂꯥꯛꯄꯗꯨꯅꯅꯤ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯥꯅꯅꯤꯗꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯁꯦ ꯑꯗꯨꯅ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯊꯦꯡꯅꯔꯛꯄꯒꯤꯅꯤ ꯑꯗꯨꯃꯛ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩ ꯏꯁꯥꯒꯤ ꯈꯟꯕ ꯂꯦꯞꯄ ꯍꯥꯏꯕꯗꯨꯗꯤ ꯐꯠꯇꯕ꯭ꯔꯅ ꯈꯜꯂꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯍꯥꯏꯕꯁꯤꯁꯨ ꯈꯔ ꯇꯧꯕꯅ ꯐꯕ꯭ꯔꯅ ꯈꯜꯂꯤ ꯑꯗꯨꯅ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯨꯡꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯕ ꯃꯤ ꯑꯃ ꯃꯊꯧ ꯇꯥꯕ꯭ꯔꯅ ꯈꯜꯂꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯔꯝꯗꯤ ꯁꯂꯥꯏꯅ ꯃꯥꯒꯤꯗꯃꯛ ꯏꯃꯨꯡꯒꯤꯗꯃꯛ ꯐꯅꯕ ꯈꯜꯂꯤ ꯈꯟꯗꯨꯅ ꯊꯝꯕꯥꯜꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯁꯂꯥꯏ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯑꯁꯨꯝ ꯇꯧꯗꯅ ꯁꯂꯥꯏ ꯑꯃꯗꯤ ꯊꯝꯕꯥꯜ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯃꯤꯟꯅꯕ ꯌꯥꯝꯅ ꯇꯣꯏꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯃꯌꯥꯝꯗꯨ ꯎꯔꯝꯃꯤ ꯅꯣꯡꯃꯗꯤ ꯊꯔꯣ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯗꯣꯝꯆꯥ ꯇꯕꯥꯕꯤꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯊꯔꯣ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤꯝꯇ ꯊꯥꯗ ꯎꯗ꯭ꯔꯕ꯭ꯔꯣ ꯃꯤ ꯍꯧꯖꯤꯛꯇꯁꯨ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯒꯤ ꯃꯄꯥꯗꯨꯗ ꯀꯔꯤ ꯃꯍꯥꯖꯣꯟ ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯗꯀꯨ ꯃꯥꯟꯕꯗꯨꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯍꯧꯋꯤꯅꯦ ꯏꯗꯣꯝꯆꯥ ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯇꯥꯗꯦ ꯉꯁꯤꯗ ꯏꯗꯣꯝꯆꯥꯅ ꯍꯥꯏꯔꯒ ꯈꯪꯉꯤ ꯅꯅꯥꯎꯅꯨꯄꯤꯁꯤ ꯑꯃꯨꯛꯇ ꯊꯨꯅ ꯐꯥꯖꯤꯟꯅꯕ ꯇꯧ ꯅꯪꯁꯨ ꯃꯨꯟꯅ ꯈꯪꯂꯤꯕꯗꯨ ꯃꯉꯥꯏ ꯃꯍꯥꯖꯣꯟ ꯇꯣꯝꯕꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯨ
ꯅꯣꯏ ꯑꯩꯈꯣꯏꯒ ꯄꯥꯟꯅꯕ ꯉꯝꯒꯗꯕ ꯏꯃꯨꯡ ꯅꯠꯇꯦꯀꯣ ꯏꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯐꯅꯕꯅꯤ ꯍꯣꯏ ꯈꯪꯉꯤꯗ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯅꯦ ꯍꯥꯏꯕ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯍꯥꯟꯋꯥꯏꯗꯒꯤ ꯁꯂꯥꯏꯒ ꯁꯥꯟꯅꯃꯤꯔꯛꯄ ꯇꯤꯟꯅꯔꯛꯄ ꯑꯣꯏꯕꯅꯤꯅ ꯆꯨꯝꯅ ꯁꯨꯝ ꯊꯦꯡꯅꯕꯗꯨꯗ ꯋꯥꯔꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯗꯨꯕꯨ ꯐꯔꯦ ꯏꯗꯣꯝꯆꯥꯅ ꯇꯥꯛꯄꯤꯔꯛꯄ ꯑꯩ ꯍꯣꯔꯦꯟ ꯃꯥ ꯍꯜꯂꯛꯂꯒ ꯋꯥꯔꯤ ꯁꯥꯔꯒꯦ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯇꯕꯥꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯊꯔꯣ ꯃꯗꯣꯝꯆꯥꯒꯤ ꯃꯃꯥꯡꯗ ꯁꯥꯎꯅꯤꯡꯗꯕ ꯁꯥꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯗꯣꯝꯆꯥꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯊꯔꯣꯗꯤ ꯊꯝꯕꯥꯜꯕꯨ ꯁꯥꯎꯅꯤꯡꯕꯅ ꯃꯩꯒꯤ ꯆꯤꯡ ꯊꯃꯣꯏꯗ ꯑꯣꯝꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯅꯥꯎꯗ ꯉꯥꯡꯂꯨ ꯆꯩꯔꯨꯔꯒ ꯀꯔꯤ ꯐꯠꯇꯕ ꯊꯣꯛꯂꯛꯀꯅꯤ ꯈꯟꯗꯕꯁꯨ ꯉꯝꯗ꯭ꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯝꯕꯥꯜꯁꯨ ꯃꯌꯨꯝ ꯍꯜꯂꯛꯂꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯅ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯌꯥꯕ ꯇꯧꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅ ꯃꯅꯥꯎꯕꯨ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗꯗꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯎ ꯌꯥꯔꯝꯗꯦ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯔꯤ ꯇꯨꯝꯕ ꯆꯪꯅꯔꯛꯄꯗ ꯊꯔꯣ ꯃꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯩꯅ ꯇꯥꯕꯗ ꯅꯪꯁꯦ ꯁꯂꯥꯏꯒ ꯌꯥꯝ ꯇꯣꯏꯅ ꯆꯠꯃꯤꯟꯅꯩꯌꯦꯅ ꯇꯥꯏ ꯃꯥꯒ ꯆꯠꯃꯤꯟꯅꯗꯕ ꯌꯥꯗꯕ ꯊꯕꯛ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯣ ꯅꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯗꯅ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥ ꯂꯥꯎꯅꯔꯦ ꯅꯪꯅ ꯆꯝꯅ ꯂꯣꯏꯅꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯄꯗ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯔꯕꯅꯤ나 ꯃꯤꯒꯤ ꯃꯆꯥ ꯁꯦꯜ ꯄꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯆꯥ ꯑꯣꯔꯝ ꯄꯥꯝꯗꯅ ꯂꯣꯏꯅꯔꯤꯕꯅꯤ ꯍꯥꯏꯅꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯅꯁꯨ ꯍꯥꯟꯅꯗꯒꯤ ꯅꯉꯣꯟꯗ ꯍꯥꯏꯗꯨꯅꯤ ꯁꯂꯥꯏꯁꯦ ꯑꯣꯏꯖꯕꯗ ꯊꯤꯕ ꯃꯥꯒꯤ ꯑꯣꯏꯖꯕ ꯂꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯤ ꯃꯤꯗꯨꯒ ꯈꯟꯅ ꯊꯣꯛꯄꯒꯤ ꯕꯦꯔꯥ ꯂꯩꯇꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕꯗ ꯊꯤꯕ ꯃꯤꯅꯤ ꯇꯤꯟꯅꯒꯅꯨ ꯃꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯗꯅ ꯏꯆꯦ ꯃꯤ ꯇꯤꯟꯅꯕ ꯂꯣꯏꯅꯕꯕꯨ ꯑꯩꯒꯤ ꯀꯥꯟꯅꯕ ꯐꯪꯒꯗꯕ ꯃꯐꯝꯗꯗ ꯂꯣꯏꯅꯕ ꯀꯥꯟꯅꯗꯕ ꯑꯣꯏꯖ ꯑꯣꯏꯊ ꯐꯪꯂꯣꯏꯗꯕ ꯃꯐꯝꯗꯅ ꯇꯤꯟꯅꯔꯣꯏꯗꯕ ꯃꯤ ꯂꯩꯕ ꯍꯧꯅꯗꯦꯗ ꯏꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦꯗ ꯏꯆꯦꯗ ꯀꯅꯥꯅ ꯑꯩꯒꯤ ꯅꯠꯇꯕ ꯋꯥ ꯇꯝꯁꯤꯜꯂꯤꯅꯣ ꯏꯆꯦꯁꯨ ꯂꯧꯕꯤꯗꯕꯅꯗꯤ ꯐꯕꯅꯤ ꯏꯆꯦꯒ ꯇꯥꯁꯂꯥꯏꯒ ꯀꯔꯤ ꯌꯦꯛꯅꯕ ꯂꯩꯅꯈꯤꯕ ꯌꯥꯎꯒꯦ ꯇꯣꯏꯅ ꯏꯆꯦꯅ ꯃꯥꯒꯤ ꯐꯠꯇꯕꯗ ꯍꯥꯏꯁꯤꯕꯣ ꯊꯝꯕꯥꯜ ꯏꯆꯦꯅ ꯍꯥꯏꯁꯦ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯒꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯁꯥꯎꯔꯤꯕꯅꯣ ꯑꯩꯁꯤꯕꯨ ꯅꯪꯉꯣꯟꯗ ꯌꯥꯝ ꯐꯠꯇꯅ ꯌꯦꯡꯁꯤꯜꯂꯕ꯭ꯔꯅꯦ ꯌꯦꯡꯉꯨ ꯏꯆꯦ ꯋꯥ ꯍꯥꯏꯒꯦ ꯏꯆꯦꯅ ꯍꯥꯏꯁꯦ ꯅꯪꯕꯨ ꯁꯣꯏ ꯉꯥꯝꯗꯅꯕꯅꯤ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯑꯩ ꯌꯥꯎꯗꯅ ꯍꯤꯡꯕ ꯃꯇꯝꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯀꯔꯝꯕꯅ ꯃꯤ ꯑꯐꯕꯅꯣ ꯀꯔꯝꯕꯅ ꯐꯠꯇꯕꯅꯣ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯪꯕ ꯃꯊꯧ ꯇꯥꯏꯅꯦꯍꯦ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯒꯦ ꯏꯆꯦ ꯑꯩꯁꯨ ꯈꯪꯉꯤ ꯏꯆꯦꯅ ꯑꯩꯒꯤ ꯐꯅꯕ ꯍꯥꯏꯕꯅꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯏꯆꯦꯅ ꯑꯩꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯤ ꯍꯣꯡꯉꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯆꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯑꯩꯅꯗꯤ ꯏꯆꯦꯅ ꯍꯣꯡꯂꯛꯂꯤꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯒꯤ ꯆꯤꯡꯅꯗꯨꯅ ꯐꯠꯇꯅꯗ ꯈꯜꯂꯒ ꯂꯩ ꯑꯗꯨꯒ ꯏꯆꯦꯅ ꯇꯥꯁꯂꯥꯏꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯗꯣ ꯂꯥꯜꯂꯤ ꯑꯩꯗꯤ ꯊꯥꯕꯜ ꯂꯩꯈꯣꯏꯅ ꯆꯠꯄꯗ ꯇꯥꯁꯂꯥꯏꯗꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ ꯆꯝꯅ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯕ ꯈꯛꯇꯅꯤ ꯁꯤꯗ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯔꯒꯦꯕ ꯋꯥꯁꯦ ꯆꯨꯝꯕ ꯂꯥꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯈꯨꯡꯒꯪꯁꯤꯒꯤ ꯃꯤ ꯂꯣꯏꯅ ꯈꯪꯅꯕ ꯋꯥꯅꯤ ꯁꯂꯥꯏꯒꯤ ꯏꯃꯨꯡꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯁꯦ ꯁꯂꯥꯏꯒꯤ ꯃꯄꯥꯗꯣ ꯌꯥꯝꯅ ꯑꯣꯏꯖ ꯑꯣꯏꯊꯛꯇ ꯊꯤꯗꯨꯅꯇ ꯂꯩꯕ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯃꯥꯅ ꯈꯨꯡꯒꯪꯁꯤꯒꯤ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯃꯠꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯁꯂꯥꯏꯁꯨ ꯃꯄꯥꯗꯒꯤ ꯇꯥꯕ ꯃꯤ ꯅꯠꯇꯦ ꯃꯄꯥꯒꯤ ꯃꯆꯥ ꯑꯁꯦꯡꯕ ꯍꯥꯏꯅꯕꯗꯨꯃꯛꯅꯤ ꯏꯆꯦꯅ ꯑꯁꯨꯝꯅ ꯇꯥꯁꯂꯥꯏꯕꯨ ꯐꯠꯇꯅ ꯇꯧꯏ ꯌꯦꯡꯉꯨ ꯇꯥꯁꯂꯥꯏꯗꯤ ꯈꯨꯡꯒꯪꯁꯤꯗ ꯍꯜꯂꯛꯄꯁꯨ ꯀꯨꯏꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯒ ꯇꯥꯁꯂꯥꯏꯁꯦ ꯐꯠꯇꯦ ꯃꯄꯥꯒ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯏꯆꯦꯅ ꯀꯔꯝ ꯍꯥꯏꯅ ꯈꯪꯂꯤꯕꯅꯣ ꯏꯆꯦꯅ ꯇꯥꯁꯂꯥꯏꯕꯨ ꯅꯣꯡꯃꯇ ꯐꯅ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯇꯥꯁꯂꯥꯏꯅꯗꯤ ꯏꯆꯦꯒꯤ ꯐꯠꯇꯕ ꯋꯥ ꯅꯣꯡꯃꯇꯁꯨ ꯉꯥꯡꯗꯦ ꯑꯗꯨꯒꯤ ꯑꯣꯟꯅꯕꯗ ꯃꯥꯗꯤ ꯏꯆꯦꯕꯨ ꯌꯥꯝ ꯊꯥꯒꯠꯄꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯅꯤ ꯃꯥꯒꯤ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯃꯣꯏꯊꯦꯝ ꯑꯣꯏꯔꯝꯂꯕꯗꯤ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯏꯆꯦꯒꯤ ꯑꯁꯤꯒꯨꯝꯕ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯋꯥꯁꯦ ꯇꯥꯍꯟꯒꯦꯅ ꯑꯩꯕꯨ ꯇꯨꯝꯍꯟꯗꯕꯤ ꯊꯝꯂꯤꯔꯕ ꯑꯗꯨꯒ ꯇꯥꯁꯂꯥꯏꯒꯤ ꯃꯔꯝꯗ ꯉꯥꯡꯕ ꯂꯦꯞꯄꯤꯔꯣ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯀꯩꯝꯇ ꯂꯩꯅꯗꯦ ꯆꯨꯝꯅ ꯈꯪꯅꯔꯨꯕ ꯇꯤꯟꯅꯔꯨꯕ ꯀꯧꯕꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯕꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯕꯒꯤ ꯋꯥꯇꯅꯤ ꯑꯩꯁꯨ ꯇꯨꯝꯂꯨꯔꯒꯦ ꯏꯆꯦꯁꯨ ꯇꯨꯝꯕꯤꯔꯨꯔꯣ ꯍꯌꯦꯡꯗꯤ ꯀꯩꯊꯦꯜꯗ ꯆꯐꯨ ꯌꯣꯟꯕ ꯆꯠꯄ ꯅꯨꯃꯤꯠꯁꯨ ꯇꯥꯔꯝꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜ ꯏꯁꯧ ꯂꯥꯡꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ ꯃꯅꯥꯎꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗ ꯊꯔꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯝꯕꯥꯜꯅ ꯁꯂꯥꯏꯕꯨ ꯑꯁꯨꯛ ꯀꯟꯅ ꯀꯟꯈꯠꯄꯁꯤꯗ ꯊꯝꯕꯥꯜꯅ ꯁꯂꯥꯏꯕꯨ ꯃꯊꯃꯣꯏꯗ ꯂꯣꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯝꯃꯤ ꯁꯂꯥꯏꯒꯤ ꯂꯥꯡꯗ ꯊꯝꯕꯥꯜ ꯊꯣꯛꯈꯤꯗ꯭ꯔꯥ ꯈꯟꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯉꯟꯅ ꯈꯨꯟꯗꯨꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗ ꯊꯔꯣ ꯂꯨꯛꯃꯥꯏ ꯃꯆꯥ ꯑꯃꯗ ꯃꯥꯒꯤ ꯆꯐꯨꯁꯤꯡꯗꯨ ꯌꯣꯜꯂꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯁꯂꯥꯏꯁꯨ ꯊꯔꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯐꯠ ꯆꯪꯉꯛꯏ ꯁꯂꯥꯏꯅ ꯊꯔꯣ
ꯅꯪꯗꯤ ꯅꯍꯥꯟꯒꯤ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩꯔꯨꯔꯒꯦ ꯑꯩꯅ ꯈꯨꯡꯒꯪꯁꯤꯗ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯅꯣꯡꯃꯇ ꯅꯪ ꯎꯗꯦ ꯀꯗꯥꯏ ꯂꯩꯔꯨꯒꯦꯕ ꯀꯗꯥꯏꯗꯕꯨ ꯂꯩꯔꯨꯅꯤ ꯑꯩꯒꯤ ꯏꯊꯧ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯅꯤ ꯅꯪ ꯗꯨꯃꯥꯏꯅ ꯅꯄꯥꯒꯤ ꯃꯔꯜꯗ ꯀꯣꯏꯆꯠ ꯆꯠ ꯀꯣꯏꯉꯥꯎ ꯉꯥꯎ ꯂꯩꯕꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯗꯦꯗꯣ ꯊꯔꯣ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯝꯇ ꯉꯝꯗ꯭ꯔꯤꯅ ꯀꯩꯝꯇ ꯍꯥꯏ ꯌꯥꯗꯕꯤ ꯁꯧꯒꯟꯕꯤ ꯅꯆꯤꯟ ꯀꯟꯕꯤ ꯈꯨꯠ ꯐꯦꯠ ꯀꯟꯕꯤꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯝꯃꯦ ꯅꯪꯒꯤ ꯃꯔꯨꯞꯇꯕꯨ ꯑꯗꯨꯝ ꯍꯥꯏꯅ ꯉꯥꯡꯅꯕ ꯍꯧꯅꯕ꯭ꯔꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯛꯈꯤꯕꯗꯨ ꯀꯥꯎꯔꯕꯣ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯔꯛꯂꯤꯗꯨꯗꯤ ꯀꯗꯥꯏꯗꯩ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯣ ꯅꯪꯗꯤ ꯅꯣꯏ ꯅꯄꯥꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯒꯞꯁꯞꯇꯣ ꯑꯩꯈꯣꯏꯗ ꯇꯧꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗ ꯅꯣꯛꯅꯕꯤꯈꯤ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯗ ꯎꯠꯀꯗꯕ ꯃꯇꯧꯗꯣ ꯅꯣꯡꯃꯇ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯎꯠꯈꯤꯕ꯭ꯔꯅꯦ ꯅꯈꯣꯏ ꯅꯄꯥꯗꯧꯅ ꯅꯪꯁꯨ ꯑꯩꯈꯣꯏꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯀꯗꯔ ꯑꯃꯨꯛ ꯇꯧꯔꯛꯂꯤꯁꯤꯅ ꯀꯔꯤꯒꯤ ꯊꯔꯣ ꯅꯪꯒꯤ ꯅꯆꯤꯟ ꯀꯟꯕꯁꯤꯗꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯜꯂꯝꯂꯦꯗꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯂꯣꯟꯈ꯭ꯔꯤꯁꯤꯡꯗꯨꯕꯣ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯅꯤ ꯈꯟꯅ ꯎꯅꯕ ꯂꯥꯛꯈꯤꯕꯅꯤ ꯌꯥꯔꯦ ꯈꯪꯉꯤ ꯑꯩ ꯅꯪꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯉꯁꯤꯁꯨ ꯑꯩꯕꯨ ꯅꯪꯅ ꯑꯩꯒꯤ ꯂꯩꯇ ꯂꯥꯏꯔꯤꯁꯦ ꯅꯣꯛꯅꯒꯦ ꯆꯝꯅꯒꯦꯅ ꯂꯥꯛꯄꯅꯤ ꯅꯣꯏꯒꯨꯝꯕꯁꯤꯗꯤ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯕꯗꯨꯗ ꯃꯤꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯇꯨꯅꯤ ꯅꯪꯒꯨꯝꯕ ꯃꯔꯨꯞ ꯑꯩꯉꯣꯟꯗ ꯃꯊꯧ ꯀꯔꯤꯁꯨ ꯇꯥꯗꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯒꯤ ꯂꯥꯞꯅ ꯂꯩꯕꯤ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕꯒꯤ ꯃꯇꯧꯗ ꯇꯟꯖꯥ ꯂꯧꯒꯦ ꯈꯟꯒꯅꯨ ꯃꯥꯒ ꯎꯅꯕ ꯉꯁꯤꯗꯒꯤ ꯂꯦꯞꯀꯗꯕꯅꯤ ꯑꯩꯒꯤ ꯏꯅꯥꯎꯗꯒꯤ ꯂꯥꯞꯅ ꯂꯩꯕꯅ ꯐꯒꯅꯤ ꯑꯁꯨꯝꯅ ꯊꯔꯣ ꯁꯥꯎꯅ ꯁꯂꯥꯏꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯃꯤ ꯃꯔꯝꯗꯤ ꯊꯔꯣꯅ ꯁꯂꯥꯏꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯝꯃꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗ ꯃꯥꯒꯤ ꯑꯣꯏꯖꯕ ꯈꯔꯒꯤꯗꯃꯛ ꯇꯤꯟꯅꯁꯤꯟꯕꯅꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯑꯗꯨꯅ ꯁꯂꯥꯏꯕꯨ ꯍꯦꯛ ꯎꯕꯒ ꯅꯍꯥꯟꯗꯒꯤ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯅ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯂꯣꯏꯅ ꯀꯕꯣꯛ ꯄꯣꯛꯄꯒꯨꯝ ꯍꯥꯏꯗꯈ꯭ꯔꯤꯕꯅꯤ ꯁꯂꯥꯏꯁꯨ ꯊꯔꯣꯗ ꯀꯩꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤ ꯊꯔꯣꯁꯨ ꯉꯥꯏꯍꯥꯛ ꯌꯣꯜꯂꯒ ꯃꯌꯨꯝ ꯍꯜꯂꯛꯂꯦ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯝꯕꯥꯜꯁꯨ ꯊꯥꯕꯜ ꯂꯩꯈꯣꯏꯗ ꯆꯠꯀꯅꯤꯅ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯌꯨꯝꯗ ꯁꯠ ꯍꯟꯖꯤꯜꯂꯛꯂꯒ ꯃꯆꯦꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯆꯦꯅ ꯑꯩꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯌꯦꯡꯊꯤꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯆꯦꯁꯦ ꯁꯨꯝ ꯀꯥꯃ ꯍꯦꯟꯅ ꯐꯠꯇꯕ ꯍꯦꯜꯂꯛꯄ ꯃꯥꯜꯂꯤ ꯇꯥ ꯁꯂꯥꯏꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯑꯗꯨꯒ ꯏꯆꯦꯅ ꯑꯗꯨꯛ ꯐꯠꯇꯅ ꯉꯥꯡꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯩꯒ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯊꯤꯡꯕꯤꯔꯝꯕ ꯊꯔꯣ ꯈꯨꯗꯛꯇ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗ ꯅꯠꯇꯕ ꯍꯦꯟꯖꯤꯟꯅ ꯋꯥ ꯀꯌꯥ ꯁꯂꯥꯏꯅ ꯇꯝꯂꯛꯂꯦ ꯍꯥꯏꯕꯁꯤ ꯊꯝꯕꯥꯜ ꯅꯪ ꯑꯩꯈꯣꯏꯒ ꯀꯔꯤꯁꯨ ꯃꯔꯤ ꯊꯣꯛꯅꯗꯕ ꯁꯂꯥꯏꯒꯤꯗꯃꯛꯇ ꯑꯗꯨꯝ ꯍꯥꯏꯔꯕꯀꯣ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯅꯪꯒꯤ ꯑꯃꯗꯤ ꯌꯨꯝꯁꯤꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯅꯆꯦꯗ ꯈꯣꯟ ꯑꯗꯨꯛ ꯀꯜꯂꯕꯅꯤꯀꯣ ꯅꯪ ꯃꯗꯨꯒꯤ ꯁꯂꯥꯏ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯑꯣꯏꯖꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯅꯅꯥꯛ ꯅꯛꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯃꯗꯨ ꯑꯩꯅ ꯊꯤꯡꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯁꯂꯥꯏꯒꯤꯗꯃꯛ ꯅꯪꯅ ꯑꯩꯒꯤ ꯏꯊꯛꯇ ꯑꯗꯨꯛ ꯀꯟꯕ ꯈꯣꯟ ꯊꯥꯔꯕ ꯀꯔꯝꯕ ꯅꯨꯡꯁꯤꯕꯅꯣ ꯏꯆꯦꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯝꯂꯤꯕ ꯏꯆꯦꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯇꯅꯤ ꯄꯥꯝꯂꯤꯕ ꯏꯆꯦꯗꯤ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯎꯠꯄ ꯈꯛꯇꯅꯤ ꯏꯆꯦꯒꯤꯗꯤ ꯆꯥꯟꯅꯖꯕ ꯃꯔꯨꯞ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯀꯜꯂꯛꯄꯅꯦꯕ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯏꯆꯦ ꯑꯁꯨꯝꯅ ꯇꯦꯟꯖꯤꯟꯗꯧꯅ ꯊꯧꯔꯕ ꯋꯥꯍꯩ ꯀꯌꯥꯅ ꯊꯔꯣꯒꯤ ꯊꯃꯣꯏꯗ ꯌꯩꯔꯔꯤ ꯊꯔꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯦ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯏꯆꯦ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯂꯝꯕꯤ ꯇꯣꯉꯥꯜꯂꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯗ ꯌꯥꯝꯅ ꯌꯦꯠꯄ ꯊꯨꯒꯥꯏꯕ ꯑꯣꯏꯅ ꯈꯜꯂꯕꯅꯤꯅ ꯑꯩ ꯉꯁꯤꯗꯒꯤ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏ ꯅꯪꯅ ꯐꯩ ꯍꯥꯏꯒꯦꯔꯥ ꯐꯠꯇꯦ ꯍꯥꯏꯒꯦꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧꯔꯣ ꯍꯣꯏ ꯑꯩꯁꯨ ꯌꯥꯔꯤ ꯑꯩꯒꯤꯁꯨ ꯑꯩꯕꯨ ꯐꯅꯕ ꯈꯟꯕꯤꯕ ꯃꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯏꯆꯦꯒꯤꯁꯨ ꯏꯆꯦꯒꯤ ꯐꯅꯕ ꯑꯗꯨꯝ ꯇꯧꯕꯤꯈ꯭ꯔꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯈꯤ ꯊꯔꯣꯗꯤ ꯃꯅꯥꯎꯒꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯥꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯍꯧꯖꯤꯛꯇꯤ ꯈꯪꯅꯗꯕ ꯂꯝꯂꯥꯟꯕ ꯑꯃꯒꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯔꯝꯃꯤ ꯁꯣꯝꯗꯅ ꯊꯝꯕ ꯁꯂꯥꯏꯗꯇ ꯅꯠꯇꯅ ꯁꯂꯥꯏꯒꯤ ꯃꯃꯥ ꯃꯄꯥꯒꯁꯨ ꯆꯪꯅ ꯊꯣꯛꯅ ꯌꯥꯅꯔꯝꯃꯤ ꯊꯝꯕꯥꯜ ꯍꯧꯖꯤꯛꯇꯤ ꯁꯂꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯔꯝꯃꯤ ꯑꯗꯨꯕꯨ ꯁꯂꯥꯏꯒꯤ ꯏꯃꯨꯡꯒꯤ ꯂꯥꯡꯗ ꯊꯨꯔꯦ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯈꯪꯖꯔꯝꯗꯦ ꯅꯣꯡꯃꯁꯨ ꯊꯝꯕꯥꯜ ꯁꯂꯥꯏꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯂꯥꯏꯒꯤ ꯃꯃꯥ ꯆꯥꯎꯕ ꯁꯨꯃꯥꯡꯗ ꯐꯧꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯕ ꯊꯝꯕꯥꯜ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯊꯝꯕꯥꯜ ꯏꯆꯥ ꯂꯥꯛꯂꯤꯕ꯭ꯔꯣ ꯂꯥꯛꯑꯣ ꯅꯪ ꯇꯥ ꯁꯂꯥꯏꯁꯨ ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯤ ꯆꯪꯉꯨ ꯏꯃꯥ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯁꯤꯗ ꯐꯧꯁꯦ ꯑꯃꯨꯛꯇ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯧꯒꯦ
ꯏꯃꯥꯁꯨ ꯆꯪꯉꯛꯂꯗꯧ ꯆꯪꯉꯨ ꯏꯃꯨꯡꯗ ꯍꯣꯏ ꯏꯃꯥ ꯑꯁꯨꯝ ꯇꯧꯔꯝꯂꯒ ꯏꯃꯨꯡ ꯆꯪꯂꯛꯏ ꯁꯂꯥꯏꯒꯤ ꯀꯥꯗ ꯁꯂꯥꯏ ꯑꯃꯗꯤ ꯇꯣꯝꯕ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕꯅ ꯏꯆꯥꯗꯅꯤ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝ ꯎꯕꯗ ꯏꯄꯥ ꯄꯦꯜꯂꯤ ꯏꯄꯥꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯁꯨ ꯏꯆꯥꯅ ꯏꯄꯥꯒꯤ ꯃꯍꯨꯠ ꯆꯞ ꯆꯥꯅ ꯊꯕꯛꯁꯤꯡꯁꯦ ꯁꯤꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕ ꯏꯄꯥ ꯈꯪꯂꯦ ꯑꯗꯨꯒ ꯅꯪꯒꯤ ꯊꯝꯕꯥꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯄꯪꯕꯗꯨꯁꯨ ꯅꯪꯒꯤ ꯂꯥꯡꯗ ꯊꯣꯔꯦꯗꯅ ꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯁꯨ ꯇꯞꯅ ꯂꯧꯁꯤꯟꯕ ꯍꯧꯕ ꯌꯥꯔꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯟꯊꯣꯛꯄꯗ ꯀꯅꯥꯅ ꯊꯤꯡꯉꯝꯒꯅꯤ ꯑꯗꯨꯒꯅꯦ ꯃꯣꯏꯒꯤ ꯃꯆꯦꯠ ꯊꯥꯔꯣ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯃꯒ ꯂꯥꯡ ꯊꯛꯆꯤꯜ ꯃꯔꯝꯗꯤ ꯃꯥꯅ ꯑꯍꯟ ꯑꯣꯏꯕꯅꯤꯅ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯃꯥꯒꯤ ꯍꯛꯅ ꯍꯦꯟꯅ ꯆꯥꯎꯒꯅꯤ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯝꯇ ꯋꯥꯕꯤꯒꯅꯨ ꯄꯥꯕ ꯊꯔꯣ ꯀꯧꯕꯤ ꯆꯤꯟꯒꯟꯕꯤ ꯑꯉꯥꯎꯕꯤꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯎꯒꯤ ꯌꯦꯡꯂꯒ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯟꯕꯗ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯊꯔꯣꯗꯤ ꯌꯥꯝ ꯁꯤꯡꯉꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯡꯗ ꯊꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯈꯪꯕꯗꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯦ ꯑꯁꯤꯅ ꯈꯔ ꯄꯪꯕꯅꯤꯅ ꯑꯩꯅ ꯃꯣꯏꯊꯦꯝ ꯇꯧꯕꯗꯤ ꯌꯥꯕꯅꯤ ꯑꯗꯨꯝ ꯍꯥꯏꯅ ꯃꯇꯝ ꯈꯔꯗꯤ ꯅꯪꯒꯤ ꯈꯨꯕꯥꯝ ꯅꯨꯡꯗꯒꯤ ꯅꯥꯟꯊꯣꯛꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯇꯟꯖꯥ ꯌꯦꯡꯂꯒ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯣꯠꯇꯨ ꯂꯧꯒꯗꯕꯅꯤ ꯊꯔꯣꯗꯤ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯔꯤꯁꯤ ꯇꯨꯃꯤꯟꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯃꯥꯅ ꯃꯆꯦꯕꯨ ꯂꯥꯟꯅ ꯈꯟꯗꯨꯅ ꯇꯧꯈ꯭ꯔꯤꯕ ꯉꯥꯡꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨ ꯈꯜꯂꯨꯕꯗ ꯃꯄꯤꯅ ꯃꯃꯤꯠꯇꯨ ꯄꯨꯡꯊꯨꯝ ꯊꯨꯝꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯤꯗꯨ ꯁꯠꯇꯩꯊꯣꯛꯂꯒ ꯃꯄꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯄꯥ ꯃꯆꯥꯗꯨꯁꯨ ꯊꯝꯕꯥꯜ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯤꯡꯉꯛ ꯄꯥꯈꯠꯅ ꯌꯦꯡꯉꯛꯏ ꯊꯝꯕꯥꯜ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯄꯨꯛꯆꯦꯜꯗꯤ ꯑꯗꯨ ꯑꯣꯏꯔꯦꯀꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯛ ꯆꯥꯎꯅ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯒꯤ ꯊꯥꯖꯕ ꯍꯠꯄ ꯑꯩꯗꯤ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯧꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯒ ꯇꯥꯁꯂꯥꯏ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯑꯩꯒꯤ ꯌꯥꯝ ꯐꯅꯕꯗ ꯈꯟꯗꯨꯅ ꯑꯩꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟꯅꯕꯤꯔꯛꯂꯤꯕ ꯑꯩꯒꯤ ꯏꯃꯥ ꯁꯛꯄꯤ ꯏꯆꯦꯒ ꯐꯥꯎꯕ ꯈꯠꯅꯈꯤꯕ ꯑꯩꯅ ꯑꯣꯏꯅ ꯂꯥꯟꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯖꯤꯟꯈꯤꯕ ꯅꯈꯣꯏꯗꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯂꯩꯕ ꯁꯥꯒ ꯄꯪꯈꯛꯅꯤ ꯅꯈꯣꯏꯒꯤ ꯇꯣꯡꯖꯕ ꯈꯔꯒꯤꯗꯃꯛ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯣꯡꯃꯗꯤ ꯅꯈꯣꯏ ꯃꯁꯤꯒꯤ ꯆꯩꯔꯛ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯄꯤꯕ ꯑꯣꯏꯁꯅꯨ ꯉꯁꯤ ꯑꯩꯅ ꯏꯆꯦꯅ ꯍꯥꯏꯕ ꯋꯥꯗ ꯅꯥꯊꯩꯗꯨꯅ ꯆꯠꯂꯨꯕꯒꯤ ꯐꯪꯂꯤꯕ ꯆꯩꯔꯛꯁꯤꯒꯨꯝ ꯅꯈꯣꯏꯒꯤꯁꯨ ꯂꯦꯝꯅ ꯃꯥꯡꯗꯅ ꯐꯪꯕ ꯑꯣꯏ ꯂꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯁꯂꯥꯏ ꯑꯃꯗꯤ ꯇꯣꯝꯕ ꯃꯄꯥ ꯃꯆꯥꯗꯨ ꯋꯥ ꯈꯨꯝꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯤ ꯁꯂꯥꯏ ꯃꯈꯣꯟꯖꯦꯜ ꯅꯤꯛꯂꯞ ꯇꯧꯅ ꯈꯨꯝꯂꯛꯏ ꯅꯠꯇꯦ ꯊꯝꯕ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯤ ꯑꯩꯈꯣꯏꯗꯤ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯇꯧꯔꯝꯕꯅꯤ ꯌꯥꯔꯦ ꯇꯥꯁꯂꯥꯏ ꯑꯩꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯠꯇꯦ ꯅꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯟꯅꯔꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯅꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕ ꯃꯤ ꯉꯥꯛꯇꯅꯤ ꯅꯈꯣꯏꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅ ꯅꯈꯣꯏ ꯏꯁꯣꯔꯅ ꯋꯥꯔꯛꯄ ꯑꯣꯏꯁꯅꯨ ꯃꯁꯦ ꯑꯩꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤꯅ ꯄꯤꯔꯕ ꯁꯥꯞꯅꯤ ꯅꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯪꯂꯅꯨ ꯅꯈꯣꯏ ꯑꯩꯒꯤ ꯏꯐꯝꯗ ꯅꯈꯣꯏꯒ ꯃꯨꯛꯅꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯃꯈꯨꯠꯇ ꯑꯩꯅ ꯁꯤꯟꯅꯔꯕꯅꯤ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯤ ꯇꯣꯝꯕ ꯑꯃꯗꯤ ꯁꯂꯥꯏ ꯊꯧꯗꯣꯛꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯏꯖꯠꯇꯤ ꯀꯝꯗꯧꯕ ꯑꯃꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯅ ꯍꯣꯠꯅꯔꯨꯕꯒꯤ ꯃꯍꯩꯅ ꯌꯥꯜꯂꯛꯇ꯭ꯔꯕꯗ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯊꯝꯕꯥꯜꯁꯨ ꯃꯌꯨꯝ ꯌꯧꯔꯤ ꯃꯆꯦꯁꯨ ꯏꯃꯨꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯈꯔ ꯆꯜꯂꯨꯕꯗꯨ ꯄꯨꯔꯛꯇꯨꯅ ꯍꯜꯂꯛꯂꯤ ꯊꯝꯕꯥꯜꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯄꯦꯟꯗꯕꯅ ꯊꯨꯝꯍꯠꯇꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯆꯦ ꯎꯕꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯦꯗ ꯆꯦꯖꯦꯠꯅ ꯀꯣꯟꯖꯩ ꯑꯗꯨꯒ ꯃꯥꯕꯨ ꯃꯥꯒꯤ ꯃꯔꯥꯜꯗꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯕ ꯍꯧꯔꯛꯏ ꯏꯆꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯑꯄꯪꯕꯤ ꯅꯅꯥꯎꯅꯤ ꯈꯪꯅ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯏꯆꯦꯒꯤ ꯊꯃꯣꯏ ꯅꯥꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯏꯆꯦꯕꯨ ꯋꯥꯍꯟꯈꯤ ꯀꯞꯍꯟꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯅꯥꯎꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯏꯆꯦꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯑꯩꯒꯤ ꯐꯅꯕꯇ ꯇꯧꯕ ꯏꯆꯦꯅꯤ ꯍꯥꯏꯕꯁꯦ ꯏꯆꯦꯁꯦ ꯑꯩꯒꯤꯗꯤ ꯏꯃꯥꯒꯨꯝꯕꯅꯤ ꯃꯃꯥ ꯑꯃꯅ ꯃꯆꯥꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯅꯤ ꯁꯦꯟꯅꯕꯤꯕꯒꯨꯝ ꯑꯩꯕꯨꯁꯨ ꯏꯆꯦꯅ ꯁꯦꯟꯅꯖꯕ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜꯅ ꯏꯆꯦꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕꯅꯤ ꯏꯆꯦ ꯉꯁꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯇꯥꯁꯂꯥꯏ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡꯅ ꯑꯩꯉꯣꯟꯗ ꯊꯥꯛꯂꯤꯕ ꯂꯥꯡꯗꯨ ꯈꯪꯍꯟꯕꯤꯔꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯇꯥꯍꯟꯕꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯏꯆꯦꯕꯨ ꯂꯥꯟꯅ ꯂꯧꯗꯨꯅ ꯁꯣꯏꯔꯕ ꯂꯝꯕꯤꯗꯨꯗ ꯆꯠꯂꯝꯒꯅꯤꯌꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤ ꯇꯥꯛꯄꯤꯔꯤ ꯏꯆꯦ ꯑꯩꯕꯨ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯆꯦ
ꯑꯁꯨꯝꯅ ꯃꯅꯥꯎꯅ ꯀꯞꯄꯁꯤ ꯎꯕꯗ ꯊꯔꯣ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯥꯁꯨ ꯃꯅꯥꯎꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯣ ꯍꯔꯥꯎꯖꯈꯤ꯫ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤꯒꯤ ꯏꯅꯥꯎꯕꯨ ꯉꯥꯛꯄꯤꯗꯅꯤ? ꯏꯆꯦꯅ ꯅꯍꯥꯟꯅ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯏꯅꯥꯎꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯅꯤ ꯏꯆꯦꯅ ꯉꯥꯏꯔꯤꯕꯁꯤ꯫ ꯅꯪꯗꯤ ꯏꯆꯦꯒꯤ ꯑꯃꯠꯇ ꯉꯥꯏꯔꯤꯕ ꯃꯤꯠꯀꯤ ꯃꯅꯤ, ꯑꯗꯨꯅ ꯅꯪꯉꯣꯟꯗꯕꯨ ꯅꯨꯡꯉꯥꯏꯇꯕ ꯊꯝꯕ ꯌꯥꯕ꯭ꯔꯅꯦ? ꯏꯆꯦꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯦꯅ ꯍꯥꯏꯕ ꯏꯜꯂꯨ, ꯑꯗꯨꯒ ꯏꯆꯦꯅ ꯅꯪꯁꯨ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯕ ꯐꯠꯇꯕ ꯄꯨꯝꯕꯗꯒꯤ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯏꯆꯦꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯆꯥꯎ꯫ ꯑꯩꯅ ꯏꯆꯦꯗ ꯑꯁꯨꯛ ꯊꯤꯅ ꯂꯥꯜꯂꯨꯔꯕꯁꯨ ꯏꯆꯦꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯤ꯫ ꯏꯆꯦꯗꯤ ꯑꯩꯒꯤ ꯏꯃꯥ ꯁꯛꯄꯤ ꯏꯆꯦ ꯅꯨꯡꯁꯤꯕꯤꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯏꯆꯦꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯌꯥꯝ ꯇꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯆꯔꯨꯒꯤ ꯌꯨꯝ ꯃꯆꯥꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯔꯣꯏ꯫ ꯊꯝꯕꯥꯜ, ꯑꯩꯈꯣꯏꯒꯤ ꯆꯔꯨꯅ ꯀꯨꯞꯄ ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯕ ꯁꯪꯁꯥꯔꯒꯤ ꯃꯐꯝ ꯑꯃꯅꯤ꯫ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯏꯃꯥ ꯄꯥꯕꯒꯤ ꯌꯨꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝꯅꯤ꯫ ꯏꯆꯦ, ꯉꯁꯤꯗꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯃꯨꯛ ꯍꯧꯗꯨꯅ ꯄꯤꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤ꯫ ꯑꯗꯨꯒ ꯇꯥꯁꯂꯥꯏꯒꯨꯝꯕ ꯃꯤꯑꯣꯏꯗꯒꯤ ꯑꯩ ꯂꯥꯞꯅ ꯂꯩꯔꯒꯦ꯫ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯕꯒꯤ ꯏ ꯆꯨꯞꯄ ꯃꯤ ꯉꯥꯛꯇꯅꯤ꯫ ꯁꯂꯥꯏ ꯍꯣꯏꯒꯨꯝꯕ ꯃꯤꯁꯤꯗꯤ ꯅꯣꯡꯃꯒꯤ ꯁꯨꯗꯨꯅ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯂꯥꯏꯅ ꯁꯣꯏꯗꯅ ꯋꯥꯔꯛꯀꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯉꯥꯏꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯂꯩꯔꯁꯤꯀꯣ꯫ ꯑꯩꯒꯤ ꯏꯃꯥ ꯁꯛꯄꯤ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯕꯨ ꯆꯣꯡꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯇꯥꯞ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯔꯥꯎ ꯍꯔꯥꯎ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯤꯟꯅꯕ ꯍꯧꯈꯤ꯫ ꯅꯣꯡꯃ ꯃꯆꯤꯟ ꯃꯅꯥꯎ ꯀꯩꯊꯦꯜꯗꯒꯤ ꯆꯦꯡ ꯈꯔ ꯋꯥꯜꯂꯨꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯃꯗꯨꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗ ꯁꯂꯥꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯝꯕꯥꯜꯅ ꯎꯗꯨꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯇꯨ ꯑꯥꯗ ꯂꯩꯁꯦ ꯇꯥꯁꯂꯥꯏ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯅꯦ, ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯃꯥꯗꯤ ꯁꯤꯗ? ꯑꯁꯨꯝ ꯍꯥꯏꯅꯔꯤꯉꯩ ꯁꯂꯥꯏꯁꯨ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯃꯥꯡꯗ ꯂꯝꯕꯤ ꯊꯠꯇꯨꯅ ꯂꯦꯞꯂꯩ꯫ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤ ꯃꯇꯧꯗꯅ ꯑꯩ ꯃꯉꯥꯏꯔꯕꯅꯤ ꯁꯦꯜ ꯄꯥꯏꯔꯤꯁꯦ ꯍꯥꯏꯕꯒꯤ ꯃꯨꯛꯈꯥꯏꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯃꯉꯥꯏꯔꯦꯅꯦ ꯌꯥꯝ ꯍꯩꯁꯤꯡꯕ ꯃꯤꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯦ꯫ ꯅꯄꯜ ꯌꯥꯝ ꯀꯥꯒꯅꯨ꯫ ꯀꯥꯔꯤꯕ ꯅꯄꯜꯗꯣ ꯄꯣꯛ ꯂꯥꯎꯅ ꯊꯨꯗꯦꯛꯄꯗ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯔꯣꯏ? ꯑꯩꯅ ꯀꯅꯥ ꯅꯠꯇꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯟꯕꯤꯕꯁꯤꯗ ꯅꯈꯣꯏꯗꯤ ꯁꯨꯝꯊꯛ ꯀꯥꯔꯛꯂꯦꯅꯦ꯫ ꯊꯝꯕꯥꯜꯅ, ꯇꯥꯁꯂꯥꯏ, ꯑꯩꯈꯣꯏ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗꯦ꯫ ꯏꯀꯥꯏ ꯈꯪꯗꯕ, ꯃꯤꯕꯨ ꯃꯤꯑꯣꯏꯅ ꯎꯕ ꯉꯝꯗꯕ ꯅꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯃꯨ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ꯫ ꯅꯣꯏꯅ ꯈꯜꯂꯤꯕꯨ ꯑꯩꯅ ꯈꯟꯈꯤꯕ ꯑꯁꯥꯁꯦ ꯊꯨꯒꯥꯏꯔꯒ ꯑꯩꯅ ꯅꯈꯣꯏꯕꯨ ꯌꯥꯝ ꯂꯥꯏꯅ ꯆꯠꯍꯟꯈꯤꯅꯤ ꯁꯤꯔꯣ? ꯍꯣꯏ, ꯃꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯅꯨ꯫ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯁꯦ ꯅꯨꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ꯫ ꯐꯖꯅ ꯊꯦꯝꯅꯧꯗꯅ ꯍꯥꯏꯕꯤꯈ꯭ꯔꯦꯗꯅ꯫ ꯃꯁꯤꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯅꯝꯗꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯁꯦꯠꯇꯨꯅ ꯀꯃꯥꯏꯅ ꯂꯧꯒꯦꯌꯨ? ꯅꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛꯁꯦ ꯑꯩꯅ ꯇꯧꯔꯛꯇꯣꯏꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯝꯕꯥꯜꯗꯤ パꯈꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯆꯦ, ꯃꯥꯅ ꯑꯩꯈꯣꯏꯗ ꯗꯝꯀꯥ ꯇꯧꯔꯤꯁꯦ ꯏꯆꯦꯁꯨ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯃꯈꯣꯏꯅ ꯂꯧꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯅꯤ? ꯃꯁꯤꯒꯤ ꯃꯤꯔ ꯁꯥꯔ ꯈꯪꯗꯕꯁꯤꯅ ꯉꯥꯡꯂꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯤꯒꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯨꯝꯕ ꯃꯤꯔꯦꯝꯁꯤꯒ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯕ ꯀꯩꯁꯨ ꯂꯦꯝꯃꯣꯏ꯫ ꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯁꯅꯨ꯫ ꯂꯩꯀꯥꯏ ꯄꯥꯜꯂꯤꯗꯅ ꯂꯩꯀꯥꯏ ꯇꯥꯛꯊꯣꯛꯂꯒ ꯃꯌꯨꯝꯗꯣ ꯃꯩ ꯍꯦꯛ ꯊꯥꯗꯣꯛꯂꯨꯔꯒ ꯂꯣꯏꯔꯦ꯫ ꯃꯣꯏꯗ ꯃꯤꯔꯣ ꯃꯣꯏ ꯈꯛꯇꯔꯕ ꯇꯧꯕ ꯉꯝꯃꯤꯁꯦ? ꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯁꯅꯨ꯫ ꯉꯝꯊꯣꯛꯅꯒꯗꯕꯅꯤ ꯍꯟꯗꯛꯇꯤ꯫ ꯊꯔꯣ ꯁꯂꯥꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯁꯂꯥꯏ, ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯕꯅꯤ ꯌꯥꯝ ꯐꯒꯅꯤ꯫ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯂꯩꯀꯥꯏ ꯇꯥꯅꯕ ꯐꯖꯗꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯎꯕꯗ ꯅꯪ ꯍꯤꯡꯅ ꯍꯟꯒꯅꯤꯗꯤ ꯈꯜꯂꯨꯔꯅꯨ꯫ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ꯫ ꯁꯂꯥꯏꯁꯨ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯑꯣꯡꯗꯨꯗ ꯈꯧꯇꯛ ꯆꯥꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯣꯏ, ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯆꯠꯂꯅꯤ꯫ ꯑꯗꯨꯒꯅꯦ, ꯅꯨꯄꯤꯅ ꯌꯥꯝ ꯄꯣꯡꯒꯅꯨ꯫ ꯄꯣꯡ ꯍꯋꯥꯏꯅ ꯄꯣꯡꯕ ꯃꯈꯩ ꯄꯣꯡꯉꯒ ꯎꯌꯥꯟꯗ ꯄꯣꯡꯅ ꯄꯣꯡꯅ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯑꯗꯨꯁꯨ ꯀꯥꯎꯗꯕ ꯐꯩ꯫ ꯅꯁꯥ ꯅꯔꯤꯡ ꯌꯥꯝ ꯐꯜꯂꯛꯂꯕꯗꯤ ꯐꯜꯂꯤꯕ ꯅꯁꯥ ꯑꯅꯤꯗꯣ ꯐꯠ ꯀꯛꯄꯗ ꯂꯩꯃꯥꯏꯗ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯂꯩꯕꯗꯨꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯂꯩꯔꯣꯏ꯫ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯁꯂꯥꯏ ꯆꯠꯈꯤ꯫ ꯊꯔꯣ ꯑꯃꯗꯤ ꯊꯝꯕꯥꯜ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ꯫ ꯊꯔꯣꯁꯨ ꯃꯅꯥꯎꯒꯤ ꯃꯥꯡꯗ ꯊꯧꯅꯥ ꯐꯅ ꯀꯤꯗꯕ ꯁꯥꯗꯨꯅ ꯉꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯅꯨꯄꯥ ꯃꯥꯒ ꯃꯨꯛꯅꯕꯗ ꯑꯀꯤꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯄꯁꯤꯅ
ꯊꯔꯣ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ "ꯏꯆꯦ, ꯇꯥꯁꯂꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯠꯄ ꯅꯠꯇꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯇꯪ ꯇꯔꯛ ꯇꯔꯛ ꯂꯩꯖꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗ ꯑꯁꯨꯛ ꯃꯤꯇꯥꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯃꯁꯤꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ, ꯄꯨꯝꯅꯃꯛ ꯋꯥꯠꯇꯅ ꯂꯩꯔꯁꯨ ꯑꯄꯦꯟꯕ ꯂꯩꯇꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯣ꯫ ꯑꯐꯕ ꯇꯣꯡꯖꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤꯗ ꯉꯥꯛꯇ ꯑꯣꯏꯅꯤꯡꯕ ꯃꯤꯑꯣꯏꯕꯅꯤ, ꯑꯗꯨꯅ ꯃꯤ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯂꯝꯕꯥ ꯇꯧꯕ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯅꯅꯦ, ꯂꯥꯏꯅ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯖꯣꯟ ꯇꯣꯝꯕꯒꯤ ꯐꯧꯒꯤ ꯄꯨꯀꯩꯗꯨ ꯃꯩꯅ ꯀꯟꯕ ꯉꯝꯗ ꯇꯨꯝꯅ ꯃꯌꯨꯝꯁꯨ ꯌꯥꯎꯅ ꯆꯥꯛꯈꯤꯔꯝꯃꯤ꯫ ꯈꯨꯟꯗꯨꯒꯤ ꯃꯤ ꯃꯌꯥꯝꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯩꯗꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯈꯔ ꯑꯍꯟ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯗꯤ ꯇꯣꯝꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯂꯥꯏꯔꯕꯒꯤ ꯏ ꯆꯨꯞꯇꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯑꯋꯥꯕ ꯄꯤꯈꯤꯕꯒꯤ ꯏꯁꯣꯔꯅ ꯆꯩꯔꯥꯛ ꯄꯤꯕꯅꯤ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯍꯣꯏ ꯈꯨꯔꯥ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯃꯤ ꯑꯃꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯍꯥꯏꯕꯁꯦ ꯐꯪꯗ ꯂꯥꯛꯇ ꯌꯥꯄꯣꯟꯇꯦ, ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯣꯏꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎꯗꯨꯗꯒ ꯇꯧꯕꯤꯈ꯭ꯔꯤꯗꯨ ꯌꯦꯡꯉꯨꯗꯅ, ꯑꯗꯨꯃꯥꯏꯅꯕꯨ ꯃꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯗꯨꯗ ꯇꯧꯕꯤꯔꯤꯗꯨꯕꯨ ꯆꯨꯝꯕ꯭ꯔꯕ? ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤ ꯐꯪꯉꯤꯁꯤꯅꯤꯗꯅ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯩ ꯆꯥꯛꯄꯗꯨ ꯌꯦꯡꯅꯔꯝꯂꯒ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯟꯖꯥꯁꯤꯡꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯄꯥꯎꯁꯦ ꯇꯥꯕꯗ ꯇꯣꯝꯕꯒꯤ ꯈꯨꯟꯗꯨꯒ ꯊꯪꯅꯕ ꯃꯍꯥꯖꯣꯟ ꯀꯨꯃꯥꯔ ꯀꯧꯕ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯁꯦꯜꯗꯨ ꯊꯧꯔꯔꯤ꯫ "ꯇꯣꯝꯕ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯦꯜꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯐꯧꯕꯣꯠ ꯑꯩꯒꯤꯗ ꯀꯥꯔꯛꯀꯗꯕ ꯐꯧꯗꯣ ꯍꯧꯖꯤꯛꯇꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯄ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯁꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯡꯉꯨ, ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯂꯤꯉꯩꯁꯤꯗ ꯄꯨꯈ꯭ꯔꯒꯦ." "ꯑꯣꯖꯥ, ꯃꯇꯝ ꯈꯔꯗꯗꯤ ꯉꯥꯏꯕꯤꯈꯣ, ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠꯇ ꯁꯦꯜ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯀꯔꯤꯅꯣ ꯁꯤꯟꯅ ꯇꯥꯟꯅꯔꯒ ꯈꯔ ꯂꯩꯔꯒ ꯑꯩ ꯁꯣꯏꯗꯅ ꯑꯣꯖꯥꯒꯤ ꯁꯦꯜꯗꯣ ꯍꯟꯖꯤꯟꯖꯒꯦ, ꯃꯇꯝ ꯈꯤꯇꯗꯤ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯗꯤ ꯁꯦꯜꯒꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯤ ꯍꯧꯖꯤꯛ, ꯑꯗꯨꯅ ꯁꯦꯜ ꯑꯣꯏꯅ ꯄꯤꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯤꯡꯁꯦ ꯑꯩꯒꯤ ꯃꯤꯡꯗ ꯑꯣꯟꯁꯤꯜꯂꯁꯤꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯪꯁꯨ ꯋꯥꯈꯜ ꯁꯥꯗ꯭ꯔꯦ, ꯑꯩꯁꯨ ꯁꯥꯗ꯭ꯔꯦ꯫ ꯑꯩ ꯑꯈꯪ ꯑꯍꯩ ꯈꯔ ꯄꯨꯗꯨꯅ ꯅꯨꯡꯊꯤꯜ ꯂꯥꯛꯂꯒꯦ, ꯑꯩ ꯆꯠꯂꯦ." ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯣꯝꯕꯒꯤ ꯂꯩꯖꯔꯝꯕ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝꯗꯨꯁꯨ ꯀꯨꯃꯥꯔꯅ ꯅꯝꯗꯨꯅ ꯂꯣꯏꯅ ꯂꯧꯕꯤꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯒꯤ ꯏꯃꯨꯡ ꯑꯋꯥꯠꯄ ꯂꯩꯇꯅ ꯄꯥꯜꯂꯝꯕꯗꯨ ꯉꯁꯤꯗꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯅꯤꯗꯨꯅ ꯑꯐꯪꯕ ꯈꯔ ꯆꯥꯗꯨꯅ ꯃꯄꯨꯟꯁꯤꯁꯤꯡꯗꯨ ꯂꯩꯅꯈꯤ꯫ ꯑꯗꯨꯒ ꯊꯔꯣ ꯑꯃꯁꯨꯡ ꯊꯝꯕꯥꯜꯁꯨ ꯃꯈꯣꯏꯗ ꯌꯦꯠꯄꯤꯅꯕ ꯂꯩꯇ ꯍꯥꯟꯅꯒꯨꯝ ꯃꯆꯤꯟ ꯃꯅꯥꯎ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯈꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤꯗꯒꯤ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯅꯕ ꯃꯇꯝ ꯄꯨꯝꯕꯗ ꯇꯧꯔꯣꯏ꯫ ꯏꯆꯤꯜ ꯏꯅꯥꯎꯅ ꯐꯔꯛꯄꯗꯨꯅꯤ ꯉꯥꯏꯅꯕ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯃꯩꯒꯤ ꯀꯣꯝꯗ ꯇꯥꯈꯤꯒꯗꯕꯗꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯑꯋꯥꯡꯕ ꯃꯐꯝꯗ ꯆꯤꯡꯈꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯅꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯅꯔꯤꯕꯁꯤ꯫ ꯐꯠꯇꯕ ꯇꯧꯕ ꯃꯤꯗꯤ ꯐꯠꯇꯕ ꯐꯟ ꯐꯪꯕ ꯍꯥꯏꯕꯁꯤ ꯊꯤꯡꯕ ꯉꯟꯕ ꯍꯥꯏꯗꯨꯅ ꯑꯃꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯒꯅꯤ꯫